ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯔꯣ ꯀꯣꯚꯤꯗ ꯄꯣꯂꯤꯁꯤꯗ ꯑꯍꯣꯡꯕ ꯈꯔ ꯄꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯟꯗꯣꯛꯇꯨꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯗꯨꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯁꯠꯗꯥꯎꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯨꯏꯅ ꯊꯝꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯋꯥꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯅꯤꯈꯛꯇꯒꯤ ꯆꯥꯏꯅꯥꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯍꯜꯂꯛꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯀꯇꯔꯗ ꯄꯥꯡꯊꯣꯛꯂꯤꯕ 2022ꯒꯤ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ꯫ ꯍꯧꯖꯤꯛ ꯀꯇꯔꯗ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯥꯏꯚ ꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯁꯤꯜꯂꯒ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯍꯟꯗꯕꯤꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗꯅ ꯇꯣꯉꯥꯟꯕ ꯌꯨꯅꯤꯚꯔꯁ ꯑꯃꯒꯨꯝꯅ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯑꯁꯤ ꯎꯕꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯖꯦꯔꯣ ꯀꯣꯚꯤꯗ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇꯅ ꯃꯃꯥꯡꯒꯤ ꯊꯥ ꯅꯕꯦꯝꯕꯔꯒꯤ ꯂꯥꯁꯠ ꯋꯤꯛ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯐꯝ ꯑꯃꯈꯛꯇ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯊꯝꯕ ꯕꯤꯜꯗꯤꯡ ꯑꯃꯈꯛꯇ ꯃꯩ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯊꯝꯕ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯏꯕꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯀꯟꯍꯧꯗꯕꯗꯒꯤ ꯃꯤꯑꯣꯏ 10 ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯏꯍꯧ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯏꯍꯧ ꯍꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯆꯥꯏꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ A4 ꯁꯥꯏꯖꯀꯤ ꯑꯣꯏꯕ ꯕ꯭ꯂꯦꯡꯛ ꯄꯦꯄꯔ ꯑꯃ ꯎꯠꯇꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯁꯤ ꯅꯝꯁꯤꯟꯕꯤꯔꯦ ꯍꯥꯏꯕꯗꯨꯒꯤ ꯁꯤꯝꯕꯣꯜ ꯑꯃꯈꯛ ꯑꯣꯏꯅ ꯕ꯭ꯂꯦꯡꯛ ꯄꯦꯄꯔ ꯄꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯁꯨ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯕ꯭ꯂꯦꯡꯛ ꯄꯦꯄꯔ ꯄꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯆꯥꯏꯅꯥꯗ A4 ꯁꯥꯏꯖ ꯕ꯭ꯂꯦꯡꯛ ꯄꯦꯄꯔ ꯑꯁꯤꯒꯤ ꯁꯣꯔꯇꯦꯖ ꯂꯥꯛꯄꯗꯒꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯏꯍꯧ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯆꯥꯏꯅꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯦꯔꯣ ꯀꯣꯚꯤꯗꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯀꯣꯝꯊꯣꯛꯄ ꯈꯔ ꯊꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯥꯏꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯗꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯃꯥꯏ ꯄꯥꯛꯄ, ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯍꯧꯕ ꯏꯍꯧ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫